Ngarang numidang Kuki khulai paiba singna Koutruk amasung Singda Kadangband Chatharakhiba attack aduda security force in the issue Touba mapangal leiraba high explosive 51mm mortar cell Sijinnare haibagi chap chaba khudam changdam phangbangam lei. Kuki singna kaplakkhiba 51mm mortar cell ama ngasi ayuk village volunteers singna thengnarakpadagi police ta piduna asoi angam yaodana pokhaihankhre. Fresh na phangba pawma ki matungi na ngasi upung taret khare helakpa aduaida Koutruk ki khulngakpa village volunteers singna Koutruk chinglekai de sentry duty chatpada Koutruk chinglekai de leiba maitegi aroi bayum amagi manakta pokhai hodaba bom ama leirambadagi lamsang police ta pau pk pau du hek phangbaga lamsang police station ki OC8 hanjoi na luchingba pasoi police station Imphal West District Police Commando amadi Manipur Police Bomb Detection and Disposal Squad BDDS ki expert sing laktu na bom adu yengsin ke bom adu pokhai hodaba bom oirebasu puthokusin yaroi daba maramna numidum batung pung amaga minute info mga chatpa matamda akan protection thoranga lunna pokhai handuna manghanke Ngarang Kuki khulai paiba singna Chatharakhiba attack adu ka mari lenana Kadangband part 1 Maira Paibi Look ki secretary Laiton Jam Memichana Tom TV da hai May ahum dagi hoduna Kuki khulai paiba singna Chatharakhiba lanasina maram oiraga ngasi fawbada fayeng Kadangband Koutruk chingkhong da tariba maitai khul singi kunja singna ahing ma fawba tangdu leitana tumba phangdre ngarang numidang Kuki khulai paiba singna lan tawdringai mamangda chingthakta leiba kunganithoi suba sam rifles na Koutruk Kadangband lomda illumination search light kaya kapsilakhi madugi matung tarakpada matam ikan kanadana Kuki singna chingthakta gi bom amadi nomai round kaya atadakham leitana kaptharakhibane ngasi ayuk village volunteers singna thengnarakpa bom asisu mapangal leiraba bomni bom asi security force singda issue tawba bom makhallamani bom asi matau karamna Kuki singna pairam libano natragana bom asi assam rifles na maitai sing serious no haiduna kaplakkhiba haibasi chingna ningai oi haina mangna pendaba phungdorokki Ngarang magtasu pung taret tarakwa adwai duda akogi asamna thandagi satellite che ahumlak marira kapa aba matungda ngakla kansida Kuki na nongwe kapsalakpani si landa season ga daba pose karamain tawga maitai leidiba akogi khunja leidiba khunjida kamain tawga kapsan bir aino sine koina hangjaningi sa aduga sigi posidi akogi Kuki singna su pairang gadaba su mandi adu masidi asamna phanna kapthare ibra haibasisu akoi singna daba su ngamte prajamo ina akoi